COVID-19 positive oiba migi masing noma nomagi akibe phangna hengalapana ana layeng sangsingda makoibu nengthina yengsinbiba ngamdabagi phibhamda lakle laibak asigi oina laina ashtagi phagalapki sang wangkhatlagli aduga sibagi san hantharakle haijarabasu nomagi hengalakli ba positive oiba miyogi sang asi yenglabadi akibagi masak oiri August 3 dagi hauna laibak asigi oina nomada positive oibagi sang asi malemda khwaidigi wangna lairi State asig oina su positive oiba masing leptan hengalaktuna lising manga yaugadawre ana layeng sangsing amaso covid care center singda thampham chalaktabagi ningthina yengsinbiba watpadagi pendaba wakat phongdoknaba thengnari side hairambadagi sibagi masing su 38 yausinkhre COVID-19 akiba asina isamcham anaba amadi khudaki oiba ana ayeksing state asig ayamba ana layeng sangsingda layeng bide haibagi wakat chulairi layeng bidabadagi anaba sire haibagi nungaitaba pausu tanari aduna COVID-19 positive oijarabasu layong uttaba amasung tamna utpa anaba singdi masa masagi yumda ningthina section tharong lakhatuna tokhaina thambana khare hena luba COVID-19 anaba sing amasung atai anaba sing layeng bagi kudongjawa phangani haibasi laingaki anoba wakhalloni Laibak asigi oinadi Union Ministry of Health and Family Welfare na July anida chana kanglon yaw warot lama thoktuna layong uttaba masung khara tapna utpasing yumda tokhaina thamlaga medical care lawnaba khanghankhre Jumlonaba state Nagaland gisu August 3 ta laukthokuna chana hankhre state ataida su layong uttaba masung tapna utpasing yumda tokhaina lehelaga medical care pibigi thabak haunakhre state asigi su August 3 da chana kanglon yaw warot lama thokre Akhang ai singna thijinbada phanglakpa matung ina COVID-19 positive oiraba miyogi sada marfudi laiwong uttaba masung tapna utpa miyoy singni hairi makhoi sing asidi medical care ka hena lawdrabasu masa mathanta phagalakpa ngambagi thakta leiri aduga chada tara mangana akanba anabani chada mangana ventilator hapagi mathau taba khudong thiningai oiba thakta leiba singni hairiba kanglup ani asidi ana layang sangsingda ningthina yengsinbidragadi khudong thiningai oi Layong uttaba kanglup asidi sukna nadaba miyoy amaga karisu khenaba leite aduna positive oi haibasi test tarba matungda ta khanglakpani asigumba positive oiba miyoy singaji phagalapagi matamsu yamna teli ayambana chayol anigi manungda phaba ngammi tasengna ana layeng sangsingda thamduna akanba sexual tharong lokhatpagi mathau taribasi apunba positive oiba misingi sada gungi sangmuktani Adubu laina asi atai laina singa sangdamnabada khwaidagi hena launa ganba laina asi phanba ngamba natraga ngakthoknaba hidak laitriba miyamna su laina asigi maram ningthina khangnaramdabana tangai fadabana ana layeng sangta thamba takhibani hojikti miyam su laina asigi maramda ayambana ningthina khangnare Section labadi laina astagi thoidokna kiningai leite aduna laiwong sunglei leitaba amasung kaya kan leitaba sing yumda tokhaina lehelaga COVID-19 gi akanba anaba amasung COVID-19 nataba atai anaba sing layeng mangamnaba anoba kanglon asi semlakpa oigani adubu luriba wafamdi COVID-19 positive oiraba sing yumda tokhaina thamlaga medical care lobgi thabak asi kadai phawo mai pakani haibasidi state asi oinadi hangningai oiba wahang amani Positive oiba midi lairadana frontline workers sing phawba mayumda halakpada sanghan ningdaba laikagi miyoy sing amadi khunaina tathi taoina tawbibagi natraga inthokpibagi thodok sing tanari laikai da sambal khaduna laikagi nattaba atopa mafamdagi lakpa miyoy phawba sanghandabagi thawong sing chathabagi wakat sing leiri mafam kharadadi lambi phawwa thingduna maram laitana khul phawduna chatpa yahandri Section labadi laina ashidagi kiningai leite hajarabasu miyamna kiribiga asigi maram sulei hojik community transmission thokle haina official oina laukthoktrabasu mapalamda chaludaba migi masing yamna positive oiba hengalakpa asina laina asi paksana sandorpa yabagi akiba lei Ashiguma tangkak asida positive oiba miyoy amabu yumda tokhaina lehelaga medical care lawbagi wafam asi oithokpa khara wagani aduga manipurgi miyamna su section watpagi mami sauna tari lengangna piriba SOP asi yumda tokhaina thamliba positive oiba miyoy sing amasung imung manungna kadai phawanga ngamgani haibasi hangningai oi SOP indabasing chairak pigin hairebasu kanana SOP illi kanana indi haibadu lambida chatpa miyoy sing kharada yengsin manatana home quarantine tawbasingdadi yengsin khibagi mami thoina takhide aduna laingaki anoba kanglon asi afaba thaurangni hairebasu sexil haudrabadi masina hena khudong thiningai oigani